India amasung Myanmar anigi ngamkhei paring maru oina Mizoram ga tainaba ngamkhei da drug smuggler singda sijinnaba drug chatpa yaba Achouba tunnel amada India ge northeast state singda drug supply Toubagi Wapham ama lakpasi Yamna nungnang-ningai oiba Wapham amani haina Federation of Civil Society Organization FOCS Manipur na phongdorakli FOCS ki publicity secretary Neris mangang na thadorokpa cherol amana hai Wapham asi haukiba tang 18 da Assam ki Kasar district da yamlaba drug sing fakraba matung chenaba miyoi sing wahang pahong taubada haidorokpagi matung ina khanglakpani hairi India amadi Myanmar ngamkhei paring da Indian Security Force singna khurak hangda deploy tawriba ngamkhei paring da drug business da sijinnaba Achouba tunnel ama leramba haibase angakba fawi masi India gi internal security da Achouba singnaba amane hiram asida government of India na manung mapan naiba investigation ama tawduna chenaba khudimak logi chapchaba cherak pikatabane Nakal amarom da miyamna chawna chingnaba fauriba Manipur da Chin Kuki Jo singna chahi anirom chatharakliba lan asiga Mizoram ga tainaba ngamkhei manungda drug smuggler singna sijinnaba tunnel leramba asiga mari lainaram loi hainingai lethi haina FOCS na thadorokpa cherol asina makha taraduna phongdorakli